ngasi gi wari ase akhoi miyoi base aphaba wahai wata singdi akhoi matamna lakpada kuisalaga adum kawki adubu akhoi noi gi punsi da phattaba wahai wata kaya ama kana gumba mana hai gi batoladi madu kaidamai da kawba gamde matam pom da kok da thamoi da ningsing duna lai wari ase na haudringai da ai ngasi gi wari ase yamna important oiba wari ni aduga miyam punamukta share tawjaning bani wari ase kaktabida loidri phawa video se amutang mityang tabiu maduga video se gi magul khangma ngamgani wari ase na haudringai da mahausa gumna ai video se gi screen asida ubiriba posak se gi ming kari kawi aduga masi kana kana sanara i haiba comment section da comment tawduna takpirao wari ase machin manao ani khakki wari ni ba machin manao ani se aduki matik nungsi chana luna chana laiminai haibada khunai aduda miyam pomana sonarami matam gi matungin na makhoi ani se chawre sange thabak ingkhang tawre thabak ingkhang tawraba tungda makhoi ani maksu nupi na hathire nupi na hathire ga hawba makhoi ani se luna chana laibinaram nongmadi kari su leitaba wahai khara dagi makhoi ani se khanarak paneba khanarak pasida manau nupa aduna phada bangam haudaba dagi mayam ba duda hai roi daba wahai kya ma hai ru baneba hai ru badagi mayam do aduki matik saw khre hai bada mayam baduna warau raduna manau nupa do kauna dare masina maram oiraga makhoi ani khaina duna tongan tongan su chanare makhoi ani na sauna bagi chang hai dase makhoi ani se lambi da thengnara phawba unara phawba sak khangna daba gum ko thainaraga adum chatpaniba matam gi matungina makhoi ani makse angang yamnare manau nupa to masegi macha nupi se chawsala aduna thaja yunjabagi matam yausale manau nupa se macha nupi se thajabagi ngangna sena duna loire haiba tanja asida manau nupa sina mayam base ningchinglakpaniba manau nupa se na khalakpaniba ko makhoi ani gi mama baba su laitrabanina ahal ni haibda magi mayam ba khaktani madu khallaga mana ahal laman yauna mayam bagi bor yauna macha nupi se thaja yunjaning bagi damakto wakhan kya ama khalakpaniba mana khanbaniba as aidi magi manau nupa ni manau nupa oibanina manau nupa aina magonda haija nonjaraga lale haibam thui lale hairaga aibu ngakpiu hairaga aigi chanupi gi luhogba sida lakna namagi damakta iyambada hairuge haina masi khallaga mana mayambagi manakta lakpaniba mayambagi manakta laga mayambada haija baniba aigi chanupi gi luhong khudong balai lao yamba aibu ngakpi giro ai lan kre khot kre haina maduda mayambaduna hairakpaniba nangning haigi ba wahai ado ai kaidongoi da kawba ngamloi aduga ai nagona kaidongoi da ngakpi ba sungam loi ai nangi luhong bada lak loi haina masi hairaba kanda manau nupa do wakal nungai ta halakpaniba halakpasida manau nupa dugi mamana ba amana manau nupa du da haibaniba nangi nayamba se oja guru mamada numki bhajan haibadi wari watai ta ba chatpani magi guru aduna haiba wahai khuding mak ma inmani magi guru da utang hairaga yemu chaida manau nupa aduna magi oja guru ado thengna bala khaniba magi oja guru da wari ase loina tammaniba ko tammaga ma chakhare mathangi numitta nasai manau nupa dogi mayamba do magi oja guru dogi manakta wari taba lakpaniba wari taba lakpa sida ngasai oja guru adona ngasai magi mayamba du hang baniba nangi nanau nupa gi macha nupi gi luhong bani hai nang chatloidrane thaba inghang yauroidrane masi hairakpada ngasai gi nupa aduna aidi magi thaba inghang amatta yawba ngamloi maga aiga di khana khare chaina khare maga aiga kauna de ai kai demai da mukhoi gi yumda changoi haina masi hairakpasida magi oja guru duna haibani fare nang chalaga bhajan taruro wari taruro aduga chatlamdai da aiga unaraga chatloina mana bhajan se taba loira kanda wari se taba loira kanda magi guru kula duda mana chalamdai da magi oja guru do unaraga chatke tauna oja guru do unaba lakpaniba lakpachida ngasagi oja guru do magonda haibaniba aina nangonda hapta amagi mamangda fajaba wari ama lekhibani adu wari do nang ninglibra masi harakpada ngasagi nupa aduna oja nangna lekhiba wari do yamna di fajabani adu boi kaw khare ningsang bangamdre yengu hapta amagi mamangda aina nangonda lekhiba fajaba wari afaba wari kya ado nang kaw khare ngasigi numitta aduga chahi tara mangagi mamangda nangi nanau nupana nangonda soiduna nangonda ahenba wahai kaya khara hai khibadodi nang ngasi bawa kaw bangamdri nangi nanau nupa ngasi bawa ngakpi bangamdri aikhoi mioi bagi ko ga se afaba thabak afaba wahai wata dine yamna thuna yamna laina kawbanbani adubu kana gumba mana phattaba wahai amagum hairaba madu kaidangoi da kawbandabadi maramdi aikhoi phattaba mina phattaba bu ngangnaragadi aikhoi ge koksida madu hanjin na khanduna dum leibani maram aduna madu kawba ngamdabani aikhoi ngasi dagi masi pu mase change tawrasi phattaba wahai singse kawtholaga ne matam pu mada afaba khakta khanduna leirasi masi hairaba kanda magi oja guru dana haiba wahai ase taraba kanda sagi magi mayamba do gyan tareba mase afa phattaba se karino haibase masak khangleba mase lali lande chummi chumde haibase
मा मसक खंगलेबा अदुगा करम वाहै काउथोकनी करम वाहैना निंसिंगदुना अदुम लाइफम थोयाबा सि मासु ज्ञान तारेबा मसी तारबा तुंगदा मयाम बादुना मनाउ नुपागी मयुमदा चलगा मनाउ नुपा अदुगा सु लाले हाइजरे मनाउ नुपा अदु सु लाले हाइजरगा मखोय अनि से महौसागुमना नुंसी चाना लेबिना खरे मचा नुपीगी लुहोंबसु फजना अहल लमनगी बोर यावना फजना चावना लुहोंग खरे यंगो अखोय मियोयबसे मतम पुमदा कनागुमा मना फत्तबा मा हायरगदिको मदु नंग चाही 10 कुनगी मतुंगदसु नंग कावबा ngamloiba adubu nang mana nangonda haigiba wahai afaba kya nangna tamkibo afaba kya sidine yamna laina kawgani ba afaba sidi akhoi gi mind sida shape tawna lairoiba afaba sidi kanaba sidi akhoi mind sina khaloiba kanadaba phattaba singdo adum ningchingduna laigani madum mudu kawga loiba maram masina sengna haraga nachina nawdasu khangde akhoi thangnabadasu khangde sengna harabada akhoi gi thangnana lairiba yum kai ga ko khana chainaraga de akhoi changna changthok changchin ka tawna dabida kaunadana laiba ko aduga akhoi gi wakhalonse kanagumba amagi imungda siba naba yauragadi ko amana trama dum changakani ba kari gi damakta changlakpanu haibada mina kari ngangna khini mina kari haina khini akhoi mind se mina kari haina khini mina kari ngangna khini mase su yamna khangalliba mi ado akhoi noi gi marakta mi aduna lairingai da nungsi chana laibinabagi mahutta mi duna lai khidraga kanda magi aduda changlaga mi agi mamangda phajaba afaba saraga kari no kana doiba aina haijani madi punsi se amukta khakta phangmani masidai sida khana chaina tawidaba nungsi chana laibinaba lachin naw khangde thangnaba nokhogi neighbors khangde yum thangnariba mioi khangde afaba khakta khallaga fattaba singsedine kauthopa tangbadabani maramasina aina aloibda haijagadaba haibabu afaba singse ningsing nanama hono ningsing duna adum layo aduga fattaba singse kariguma matam khuding makta kauthokna makhakta hono maduna aikhoigi hakchangi namakta su kana bu oigani maduna ahongba kaya ama su lakani masi haraga ngasi gi wari ase matang asida loisinjare aigi wari tabiriba miyam singsina karigumba aigi wari se khajik tang phawba nungai biba penaba tholagadi aigi channel se nungsibiduna subscribe tawbiramgani haiba thajai nakhoi miyamgi support ki yamna mathau tajai masi haraga matang asida loisinjarage aduga aigi channel asida masiguma wari kaya ama matam bomada tabiba phangbigani thank you so much and bye bye tata thengna si aigi mathangi video da